ꯑꯩꯈꯣꯏ ꯉꯁꯤ ꯊꯝꯖꯔꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯊꯧꯕꯥꯜꯒꯤ ꯃꯈꯥꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯑꯃꯗꯤ ꯐꯨꯠꯕꯣꯜ ꯊꯣꯛꯆꯔꯤꯕ ꯀ꯭ꯂꯕ ꯑꯩꯈꯣꯏ ꯀꯣꯂꯨꯝꯗ ꯄꯨꯟꯁꯤꯜꯂꯒ ꯁꯤꯟꯖꯕ ꯄ꯭ꯔꯦꯁ ꯃꯤꯠꯅꯤ꯫ ꯑꯩꯈꯣꯏ ꯑꯥꯒꯁꯀꯤ 2024 ꯑꯥꯒꯁꯇꯒꯤ ꯍꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯀ꯭ꯂꯕꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁ ꯑꯆꯧꯕ ꯑꯃ ꯊꯣꯛꯄꯗꯒꯤ ꯉꯁꯤꯐꯥꯎꯗ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯇꯧꯕ ꯌꯥꯗꯗꯨꯅ ꯂꯤꯛ ꯁꯤꯟꯕ ꯌꯥꯗꯅ ꯆꯌꯦꯠꯅꯕ ꯂꯥꯛꯆꯕꯅꯤ꯫ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯗꯤꯄꯨꯇꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯐ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯊꯧꯕꯥꯜꯅ ꯁꯦꯞꯇꯦꯝꯕꯔꯒꯤ ꯗꯦꯠ 3, 2025ꯗ ꯑꯩꯈꯣꯏꯒꯤ DFA ꯊꯧꯕꯥꯜꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯄꯨꯝꯕ ꯁꯁꯄꯦꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯊꯤꯡꯕ ꯊꯝꯂꯤ꯫ ꯆꯩꯔꯛꯁꯤꯗ ꯍꯧꯖꯤꯛ ꯃꯊꯧ ꯇꯧꯔꯤꯕ DFAꯒꯤ ꯀꯥꯎꯟꯁꯤꯜ ꯑꯁꯤ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯂꯥꯟꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯈꯟꯈꯤꯕ ꯁꯦꯝꯈꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯀꯥꯎꯟꯁꯤꯜꯅꯤ꯫ ꯑꯗꯨ ꯅꯝꯐꯨ ꯁꯥꯐꯨꯗ ꯃꯣꯏꯅ ꯆꯍꯤ 15 ꯍꯦꯟꯅ ꯃꯣꯏꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤ ꯄꯥꯏꯁꯤꯜꯂꯒ ꯀꯨꯁꯤ ꯇꯧꯅꯤꯡꯕ ꯇꯧꯔꯒ ꯍꯧꯖꯤꯛꯐꯥꯎ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯏ꯫ ꯑꯗꯨ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔ ꯊꯥꯁꯤꯗ ꯃꯈꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯛ ꯑꯁꯤ ꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟꯗ ꯇꯧꯗꯨꯅ ꯅꯣꯇꯤꯁ ꯊꯣꯛꯆꯜꯂꯛꯄ ꯑꯁꯤꯒꯨꯝꯕ ꯆꯌꯦꯠꯅꯕꯁꯤ ꯂꯩꯔꯤꯉꯩꯁꯤꯗ ꯃꯔꯛꯁꯤꯗ ꯂꯤꯛ ꯑꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯩꯈꯣꯏꯒꯤ ꯑꯝꯐꯥꯅ ꯄꯤꯕ ꯔꯨꯜ ꯀꯟꯗꯛ ꯑꯣꯐ ꯔꯨꯜ ꯌꯥꯎꯗꯕ ꯑꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯗꯕ ꯑꯁꯨꯝ ꯇꯧꯗꯨꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯊꯕꯛꯁꯦ ꯂꯣꯏꯅꯃꯛ ꯇꯧꯊꯔꯛꯄ ꯍꯥꯏꯇꯥꯔꯦ ꯂꯤꯛ ꯁꯤꯜꯂꯤꯕ ꯑꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯂꯩꯕꯤꯔꯤꯕ ꯑꯝꯐꯥ ꯑꯃꯗꯤ ꯀꯣꯑꯣꯄꯔꯦꯇꯤꯚ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯁꯣꯁꯥꯏꯇꯤꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯉꯒ DFAꯅ ꯇꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯦ ꯑꯊꯤꯡꯕ ꯂꯩꯅ ꯑꯁꯤꯒꯤ ꯑꯦꯒꯦꯟꯁꯇ ꯊꯕꯛ ꯇꯧꯔꯤꯕꯁꯦ ꯑꯁꯤ ꯃꯤꯠꯌꯦꯡ ꯀꯟꯅ ꯆꯪꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯊꯝꯖꯔꯤ꯫ ꯃꯔꯛꯁꯤꯗ ꯂꯤꯛ ꯁꯥꯟꯅꯒꯗꯧꯔꯤꯕ ꯀ꯭ꯂꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯐꯨꯠꯕꯣꯜ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ CRS ꯑꯃꯗꯤ CMSꯅ ꯁꯦꯟꯇ꯭ꯔꯦꯂꯥꯏꯖ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯀꯝꯄꯤꯇꯤꯁꯟ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ ꯑꯅ ꯑꯃ ꯂꯩ꯫ ꯁꯤꯒꯨꯝꯕꯁꯦ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯁꯜꯂꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯁꯜꯂꯕ ꯃꯇꯨꯡꯗ ꯂꯤꯛ ꯇꯣꯔꯅꯥꯃꯦꯟꯠꯁꯦ ꯌꯥꯎꯒꯗꯕꯅꯦꯕ ꯀ꯭ꯂꯕꯁꯤꯡꯁꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯝꯕꯁꯦ ꯑꯃꯠꯇ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯦꯕ ꯍꯧꯖꯤꯛ ꯊꯣꯛꯀꯗꯧꯔꯤꯕ ꯀ꯭ꯂꯕ ꯑꯃꯗꯤ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯁꯦ ꯑꯁꯤꯁꯨ ꯅꯝꯁꯤꯜꯂꯒ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗ ꯄꯨꯂꯞ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯒ ꯂꯤꯛꯁꯦ ꯁꯤꯟꯅꯕ ꯁꯦꯝ ꯁꯥꯔꯦ꯫ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ DFAꯅ ꯁꯤꯜꯂꯤꯕ ꯍꯧꯖꯤꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯛ ꯑꯁꯦ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯑꯃꯗꯤ ꯂꯩꯕꯤꯔꯤꯕ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯍꯥꯏꯕꯗꯤ ꯑꯝꯐꯥ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯉꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯊꯤꯡꯕ ꯂꯩꯔꯤꯕ ꯁꯤꯒꯤ ꯃꯥꯌꯣꯛꯇ ꯇꯧꯔꯤꯕ DFAꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯤꯡ ꯑꯁꯦ ꯃꯇꯝ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯌꯔ ꯑꯣꯊꯣꯔꯤꯇꯤꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯂꯩꯅꯔꯤꯕ ꯆꯌꯦꯠꯅꯕꯁꯦ ꯂꯣꯏꯁꯤꯟꯗꯅ ꯃꯈꯥ ꯇꯥꯅ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯛ ꯑꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯅ ꯁꯤꯟꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯩꯖꯔꯤꯕ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯑꯃꯗꯤ ꯃꯣꯏꯗ ꯕꯣꯜ ꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏ ꯀ꯭ꯂꯕ 12 ꯑꯁꯤꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛ ꯊꯧꯔꯝꯗ ꯑꯐꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ DFA ꯊꯧꯕꯥꯜꯅꯦꯅ ꯍꯧꯖꯤꯛ ꯄꯨꯔꯤꯕ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯣꯏ ꯃꯤꯑꯣꯏ ꯈꯔꯁꯤꯅ ꯄꯨꯝꯅꯃꯛ ꯗꯥꯏꯇꯁꯦ ꯂꯧꯕꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯀ꯭ꯔꯥꯏꯁꯤꯁꯅꯦꯅ ꯍꯥꯏꯖꯕꯁꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯁꯥꯡꯅ ꯆꯍꯤ 10 ꯍꯦꯟꯅ ꯀ꯭ꯂꯕꯁꯤꯡꯗꯒꯤ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯐꯤ ꯂꯧꯔꯒ ꯃꯇꯝꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯔꯤꯅ꯭ꯌꯨ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯄꯩꯁꯥ ꯂꯧꯕꯤꯔꯒ ꯆꯍꯤ 10ꯁꯦ ꯃꯦꯝꯕꯔꯁꯤꯞ ꯑꯣꯏꯅ ꯑꯝꯇ ꯍꯥꯞꯄꯤꯔꯝꯗꯕ DFAꯒꯤ ꯍꯧꯖꯤꯛ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯅ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯆꯍꯤ 15 ꯍꯦꯟꯅ ꯁꯨꯅꯝ ꯁꯥꯁꯣꯟ ꯇꯧꯔꯒ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚꯁꯦ ꯄꯥꯏꯁꯜꯂꯒ ꯃꯇꯝꯒꯤ ꯆꯦꯟꯖ ꯇꯧꯒꯗꯕ ꯖꯤꯕꯤ ꯐꯝꯒꯗꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯇꯧꯗꯕꯤꯗ ꯁꯨꯅꯝ ꯁꯥꯁꯣꯟ ꯇꯧꯔꯒ ꯃꯇꯝ ꯁꯥꯡꯅ ꯄꯥꯏꯁꯜꯂꯒ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯃꯦꯝꯕꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯕ DFAꯒꯤ ꯃꯦꯝꯕꯔꯅꯦꯅ ꯌꯥꯎꯗꯕ ꯑꯣꯐꯤꯁꯇ ꯔꯦꯀꯣꯔꯗ ꯂꯩꯇꯕ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯦꯝꯕꯔ ꯑꯃꯅꯦꯅ ꯑꯣꯜ ꯃꯅꯤꯄꯨꯔ ꯐꯨꯠꯕꯣꯜ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯝꯐꯥꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯊꯥꯔꯝꯃꯤꯅꯦ ꯔꯦꯀꯣꯔꯗ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯑꯁꯤ ꯑꯩꯈꯣꯏꯅ RTI ꯊꯥꯔꯕ ꯃꯇꯨꯡꯗ ꯈꯪꯖꯔꯛꯄꯅꯦꯕ꯫ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯐꯖꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ DFAꯒꯤ ꯊꯧꯑꯣꯡ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ 12ꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯊꯛ ꯊꯣꯡꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯁꯤꯟꯕꯤꯔꯒ ꯂꯩꯔꯤꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯑꯆꯨꯝꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯕ ꯂꯤꯛꯁꯦ ꯁꯤꯜꯂꯒ ꯄ꯭ꯂꯦꯌꯔ ꯃꯌꯥꯝ ꯑꯃꯗꯤ ꯀ꯭ꯂꯕ ꯃꯌꯥꯝꯁꯦ ꯌꯣꯛꯈꯠꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯖꯕꯅꯤ꯫